ngasi nungdar phongkiba kanglipaki mairagi pauchedagi maroiba pau khara khangatiraga miyamda khudol tamjige kuki maintenance singna sugunu tamna kapsilakpa bom ahum sugunu kun yawba ngamdana lamkhangda pokhaikhre machin thiraga maitai khulda lautharakre kuki maintenance singna sugunu da bom amade nomai kapsinduna landarakpa numit kharani lepluraba matungda nga numidang yaisanglapa pung 5 makharam taba matamda bom ani thangna kapsilakpada sugunugi maitai khulsing yawba ngamdana lamkhangda pokhaikhre hairi khunja kharana pause asida phongdoropagi matung inadi sugunuga thangnana Churachandpur district ki manungchana leiriba laising kuki village dagi bom ani adu sugunugi tangjeng khunjau khongyam khaubu maitai khul tamna kapsilakpani adu bom ani mak hariba sugunugi maitai khul asi yawba ngamdana sugunu turel wangbada loina ma taduna pokhai khibani hari bom ani asi kapsilakpadagi lamkhangda pokhaiduna aremba oiduna tokraba matungda ngarang numidang pung 12:40 taba matamda dongya makha lakaida su bom ama kapsilakhi bom adusu sugunugi maitai khul yawba ngamdaduna lamkhangda pokhaiduna arembada mangkhi bom kapsilakpa aduda khul ngapa khunja sing amadi mafam aduda lariba state security force amadi central force singna khut handuna nomai kapkhiba leite hari khunja singna phondoropigi matung inadi ahanba oina kuki maintenance singna maitai khulda bom kaptharakpham oiriba tangjing khunau maningda leiba laising kuki khul asida matam kayagi mamangdagi bunker kaya maram chaduna kuki maintenance singga achoba kem ama oiduna leirakhibani mafam aduda numidangi matamda gari chachok chachin tawba loinama uba phangi loinana mafam asida kuki maintenance singna achoba kem oiduna leire haiba central force amadi state security force singna khanglabasu ngasi phawba takthokpa ngamdana leirakpani machina maram oiduna kuki maintenance singna makha tana bom kapsilakpani hairi ngarang ahing thangna bom ahumla kapsilakpa laibak phawbadagi makhoigi target yawba ngamdana lamkhangda pokhai khiba duda sugunugi khunja sing mi paiba poknakhi khunja sing punama ama to oina tasinduna safagadaba mafamda leiki loinana central amadi state security force singna su akamba ngak sembagi thabak chathaki hari khunja singna phongdoropagi matung inadi Churachandpur district ki laisan kuki khulda leiriba kuki maintenance singi camp asida leiriba kuki maintenance singna ngasidagi chur amarongi mamangdagi maitai ronda machin thiba wahi wata kayana sugunu maitai khulda onchinduna lautharakhi nakhoi kayam kuina khangduna leiba ngambage yengu athuba matamda sugunu maitai khunda akan mamongda landaraktuna tumna hatkani sugunu da maitai amata laheloi haina athiba wahi galoinana hanna lautharakhi hari CM na State Institute of Hotel Management nomai jingching sangakhrei Manipur da tapna santi hanjilakle UNLFP gi miyoi ahum phaki badu thadopiraknaba center da haijakhrei CM Biren Ministry of Tourism Government of India ki makhada Manipur lenga ki Department of Tourism na chinduna Imphal East ki nomai jingching da nangna saba State Institute of Hotel Management gi sanglai ngasi hauna bi matung inna Chief Minister M Biren na sangaduna miyamda khusinakhrei ngasi sangabagi tharom aduga mai lenana wangangduna Chief Minister M Biren na phongdokhibadi tourism center chokhat hanbada lamdam sigi thabak phangdriba laik laisu hairaba naha singna thabak piba amadi mahai masingi lamda achoba kanaba ama piri hongji Manipur da tapna santi hanjilagle irang laiba mafam sing ningthina khangdoktuna laingangna matik chaba security force sing thamduna akan bangak sembagi thabak chathari athuba matamda mahausagum tangdu laitaba Manipur ama oiraknaba Manipur laingangna paikhatpa yaba thabak thawrangsing lakhale haina phongdokhi pawmisingna hangba wahangi paukhum piraduna CM na hai India laingaka chis phaya chatnaduna tangdu laitabagi wari sanariba Manipur ge lalalop ama oiriba pambaina luchingba UNLF ki Chief of Army Sidaba Mapu Elai Soiba Chief Intelligence ingba amadi kadar amaga ngarang ayuk NIA gi kanguna kwakethe area dagi faraga elabata pukhiba adugi chapchaba maram state laingana khangba ngamdri makhoi bu thado piraknaba center gi luchingba chingda hajakhibadi leire haina Chief Minister M Biren na haikhrei Chief Minister M Biren na pawmisingda hangba wahangi pakhum makha tana pikhibadi pambaina chingba luchingba ULF ki miyoi ahum phakhiba adugi matangda laingangna yamna kana hotnari sahi ahum changna yamna wana kana hotnaduna peace talk torakhibani peace talk ka lainariba group amagi miyoi ama phage haiba tarabasu eha amadi laingaka tana biramu ngarangi thaudo adu state laingangna tanaramba leite mara lairamba amadi ground rule thugairamba taragasu aikhoida sinabiyu haina haiki state laingaki maikeidagi su kana hotnari makha tana asiguma thawong asi tawdanabasu haikrei Mayor ohum phakhiba adu state case ka mai leinadaba mali makhoi Kolkata case amaga mai leinaba mali chapchaba maram khangdri Maralayam Draupadi Thalok piraknaba center da haijakhrei
mara leremlabadi khangde icha oirabasu micha oirabasu adubu peace talk asi mapung fahanduna santi oina chathanaba lenga asina pami lenga asina su kana hona khibani haiki ngasi sangabagi thorong aduda works minister gomidas kothojam power minister ts biswajit manipur lenga ki chief secretary binis joshi mla sing amadi manipur lenga ki mai leinaba official sing kaya su saruyaki cm biren amadi hanagi cmo ibobi lok sabha mikhalda mirep oina chongthok kadaoribra miyamna ngangnarakli taraga nipan suba lok sabha mikhal ki damak manipur dosu sem sabha haunarakle loinana hauji manipur ki lengak sasan tauriba bjp ki oina lok sabha mikhalda kana mirep oina thadorakadage haba lauthokpa leitri BJP की ओइना मिरेप ओइगदबा मियोय हुमद्रानी थोगी मिंग लाउथोखिबदा मणिपुर की ओइना दि यावरक्ट्री अदुबो अहम सुबा तंकक की BJP की मिरेप लाउथोरकपदा मणिपुर की चीफ मिनिस्टर एम बिरेन इना मणिपुर की मिरेप ओइना लाउथोकपदा सोजन यावरकने हाबगी थाजबा लेरि हाइना प्रजा सेक्शन कयादगी फोंदोनारक्ली चरकसिदा चीफ मिनिस्टर एम बिरेन लोकसभा मिखलदा इनगी ओइना मिरेप ओइरकद्रा हाइना पॉलिटिकल सर्कल खरादगी ngangna bataba fangle CM Biren BJP की लुचिंगबा अमा ओइरिबा BM संतोष की माइकेदगी मिरेप ओइहनिंगबगी अपांबा फोंदोकपा लेबगा लोइना स्टेट असिगी BJP MLA खरागी मोसु हंगलखिबा लेरि हाइरि अदुम ओइनमा सेंटर की लुचिंगबा सिंगी माइकेदगी हौजी फावगी ओइना हिरम असिगी मातांगना चपचाबा वाफम खंगलपा लेट्रि हाइरि हिरम असिगी मातांगदा BJP मणिपुर प्रदेश की मचिन चप्पा मियोय खरादगी फंगबा पावगी मतुंग इनदी चीफ मिनिस्टर एम बिरेन लोक सभा की मेरे ओइनिंगबगी अपांबा लेते महाकी मायोक्ता लैबा खराना लाना पाउ संदोपो ओइगने हाइना फोंदोनारकली चेरा असिदा इनर मणिपुर की मेरे ओइरकपा याय हाइना पानारंबा राज्य सभा की MP रैसेंबा सनाव जावबासु MP ओइनिंगबगी अपांबा लेते हाइना फोंदोखिबा लेख्रे अमरमदा BJP की ओइना इनर अमदि आउटर द मेरे ओइनाबा मी योय मारी ने टिकेट तानरी हाइदि हारिबसिंग अदुगी मनुंगदा इनर द BJP मणिपुर प्रदेश की प्रेसिडेंट एचरदा हौजी MP ओइबगा लोनिना यूनियन मिनिस्टर ऑफ स्टेट सु ओइरिबा RK रंजन अनिसु यावरी हाइरि पनबा याबदी ngarang BJP की ओइना अनिसुबा तंकक की मेरेप ओइगदबा मियोय हुमद्रांग निथोगी मिंग लाउथोखिबा अदुदा BJP की मासक नायबा मियोय कया यावखि मखोय सिंग अदुगी मनुंगदा नितिन गक्कनिया नागपुरदा हरिया की CM मनोहर खतरना कर्नाटकदा पीयूष गोरेसना नॉर्थ मुंबईदा मेरेप ओइनाबा लाउथोकपा यावख्रे नकल अमरोमदा अपोजिशन पार्टी अमा ओइरिबा कांग्रेस की ओइनासु ममांगदा क्यारक हन्ना चीफ मिनिस्टर ओइरमलाबा हौजिना CLP की लुचिंगबासु ओइरिबा MLA ओक्रम इबोबी लाकदरिबा लोकसभा मिखल असिदा कांग्रेस पार्टी की ओइना इनर मेरे ओहनिंगबगी अपांबा AICC की लुचिंगबासिंगना इंगे पिरकपा लेरि हाइरि पाओसिना हाइ ममांग थागी कुंगमरीदा न्यू दिल्लीदा पांथोखिबा AICC की स्क्रीनिंग कमिटी अमदी स्टेट लीडरसिंग की ओइबा मिफमदा लोकसभा मिखल पार्टी की ओइना इनर मेरे ओइनाबा MPCC की वाइस प्रेसिडेंट हरेश्वर गोस्वामी तिलोत्तमा लोइतोंगबा निंगोम्बम भूपेंद्र मैतै AICC की मेंबर अमदी सीनियर स्पोकपर्सन अमसु ओइरिबा हानगी IAS प्रोफेसर अबुजम तोमिकांत अमसुंग JNU की एसोसिएट प्रोफेसर डॉक्टर बिमोन अकोइजम की मिंग पोथोक्तुना AICC की लुचिंगबा सिंगदा पिसिंखिबा लेरे हाइरि थौबाल की मफम कयादा UNLFP अहुम फाकिबगी मियामना अकंबा खोंजंग चंगसिंख्रे इंडिया लंगा का तंगदु लेटाबगी वारि सानारिबा पीस टॉक एग्रीमेंट मणिपुर की लालरु अमा ओइरिबा पामबाइने लुचिंगबा UNLF की चीफ ऑफ आर्मी सिदबा मापु एलास थोइबा चीफ इंटेलिजेंस इंगबा अमदी कादर अमगा पुना मखोय अहुम ngarang NIA na फाखिबबु यानिंगदबा फोंदोक्तुना ngasi थौबाल डिस्ट्रिक्ट की तोंगान मफमसिंगदा मैरा पाइबी इमा मयामना वखत मिफम फंग्रे फजिंखिबसिंग कंडीशन अमते यावदना खुदकता थदोरकदबनी हाइना इमासिंगना दाबी तौखि ngasi लौरेंबम अपुनबा मैरा पाइबी लुपना शिलगा लौरेंबम चिंगलकता लेबा मैरा पाइबी मियामना ULFP ग्रुप की कदर अहुम थदोरकनबा वखत मिफम फंखि वखत मिफम अदुदा सरुक याखिबी कोंजेंबम सोरोजना इंडिया गवर्नमेंट का तंगदु लेटाबगी वारि सानारिबा ULFP ग्रुप की कदर अहुम NIA ना फजिंखिबा असि ममा ओइबिसिंगना याबा ngamloi अतुबा मतमदा मखोय अहुम थदोरक्तृबदी अकंबा खोंजंग चंगसिंगनी हाइखि अमरमदा पेजी अपुंबा मैरा पाइबी लुपना पेजी ग्रुप की लंपाक्ता वखत मिफम फमदुना NIA ना UNLFP की कदर अहुम फजिंखिबा अदुबु खमथेंगना यानिंगदबा उतखि वखत मिफम अदुदा सरुक याखिबी पेजी खुलगी मैरा पाइबी लुचिंबी ओइनाम सुमति देबीना फोंदोखिबदा मणिपुर की हौजी ओइरिबा चिरिबा मतम असिदा अमदि लमदम असिगी लेबा करी ओइरकदगे हाइबा ngamdriba तंजा असिदा आइखोइबु ngakpi सेंबिरिबा
UNLFP group ki kadar icha ahum phajingkhibagi thawung achi pechigi mama oibisingna yaba ngamloi makhoi ahum bangachi numit yungba mamangda condition amata yaugna khudata thadorakadabani thadoraktaba tarabadi makha taba akanba khongjang kaya changsilakani haiki maraksida lamai thekhulgi maira pabisingnasu ngachi ayuk lamai thelgi mipum sangda waka mifam famdena UNLFP group ki kadar ahum NIA na phajingkhiba adu pendaba phongdokhrei wakal khongja aduda saruk yarambi khundrapam aswarani dikaubinupi amana phongdorakpada India langa ka pistok tawraga laiba UNLF ki Army Chief Intelligence amadikara ama ngarang NIA na phajingkhibagi maram miyamda khangalu chu tawnariba documentation singna group rule thugaibadana kari amata action tawdraga aikoigi maitei gikhul ngakjariba ibung upa singda khuthabagi thawu asi mama oibi singna yaba ngamloi phongdokhi amaramda ukhong sang apum maira pabi lup amasung yari pok maikaidagi maira pabi singnasu ngasi mathang china ukhong sang kaithel macha amasung yari pok kaithel da khongjang changsingki miyang khongsa aduda pistok tawnariba UNLFP gi miyo ahum phajingkhiba khudakta thadokadabani khulngapa sing amata phaba yaroi karigumba phajingkhiba UNLFP gi kadar ahum condition amata yaugna thadoktrabadi maduta tholokpa aphapata punama manipur lenga amadi India lenga na pugodabani icha singidabak mama aikhoi leiri khulngapa sing pharaklabadi mama aikhoi tumina leiroi civil war tholakane haba kholakaya su lauki